Ireng Naga village the Kuki Kulai 5 security force in Mamang the Pona Kulai Piraka Tola Krehadi, Central Amadi State Security Force in that Domini Yengduna, Lake Kihina social media in the video ama circulate on another clay, Kadai Power Sumba Pauno coming in the bar, official of a power I mean say. German road Nagasing the things in Cray, Lengaka suspension of Operation Sukuyek Pinariba, KNFP ni Hyper Climatic Sana Piper Kadar Contrarona. Kangpopi district ki Ireng Naga village da waiting set yauna public property sing ama ata thohanduna khulge memorial stone da Kukilen haina iselambagi wahaudagi ngasi Ireng road Kuki singna German Tiger road hairaga khangnaba Naga singna thingjin khrei KNFP gi khulai paiba singna khunge waiting set chokri amadi atai polam kia ama ata thohalambagi thong adubu yaningdaba phongdoktuna lambi thingbagi khongjang sangsin khibane report amagi matungina ngasinung thelpung ama makhai taba matamda KNFP gi lusungba Tiger na Ireng village ki chairman da khul tumna mai thadokani amasung nomai kapsingani habani singba wahai sing sizinaduna WhatsApp ta ki halakhi haide chaubagi asiba haksang post mortem pangthokhrei Mamang sahi December kungatareta Imphal West ki Wangoi Police Station ki manung chanba Wangoi Huidrom Thiam dagi KI Sauba Devi Kobi Maunha ama yamna singnaningai oiba moongda seiduna leramba thodok mari lenana je sina tongan ba demand kya tawduna sangsalakhiba khongjanga mari lenana matam sangna lerakhiba Sauba ki asiba haksang ngasi post mortem pangthokhrei ngasi post mortem adu mari lenaba authorities singi ayaba yauna laikidrabagi locality ki doctor ama yauna executive magistrate ki mamang da pangthokibane loinana official protocol ki matungina post mortem ki procedure sing adu videograph lawkhi post mortem manung da pamdaba thodok sing thoktana ba haiduna police ki akanba section thorang sing lokhat ki haide Kokomina senduna IDP singalona khongchat chatkre governor na memorandum gi aiba paukhum hayeng piragani hairakle haina athobana phongdokre Kokomina senduna irang asida lanjanari bising masa masagi mayumda khunda hangadabani haiba demanda Kokomi amadi IDP singna tha amagi mamangda Manipur gi governor da present khiba memorandum adugi paukhum piraktabagi mayokta ngasi Kokomi gi miyang makhada IDP singalona na Imphal gi lok baban tamna khongchat chatlaba matung governor unaduna paukhum ni khrei ngasi lok baban da Kokomi gi thaumi manga amadi IDP singilu singba taruk loinana governor ga unakhiba adu da Manipur gi chief secretary home commissioner singsu sarugya khe governor unarurba matung da Kokomi gi convener khuraijam athobuna paumi amadi miyam da paudam lakhibagi matungina ngasi governor da kari marang gi damak present kiba memorandum adugi paukhum pidrebano hangkhibaga loinana governor gi maikai da state government na IDP singi yai phanabagi damak laukhalakliba thabak thorom sing yawbo paukhum hayeng phawbugi manungda pithoklagani haina thajaba pirakhi haire makata na Manipur da buffer zone gi wafam asi tasengnamak lairabra haina hangkhiba wahangi paukhum da governor masamak na Manipur da buffer zone haiba laite hana paukhum pirakhi amade hairiba buffer zone gi wafam asisu governor gi hayeng pigadoriba paukhum aduda palakani haibagi thajaba lai haina mahana phongdokhe ngasi Kokomi gi miyang makhada IDP sing amadi mera paibi lop ki thaumi singalonena tidim lambi ki takhelambam laikai dagi maikai kya dagi thomjilakhiba IDP sing mera paibi amadi Kokomi gi thaumi singna response to our December memorandum march to lok baban haiba banner pairaduna kaisampat tamna laktuna security gi athingba kaya nam khairaba matung Imphal gi lok baban tamna lakhe tungda governor unarba matungda governor na pirakpa thajaba sing ngasi khongjang adu da sarugya kheba singda paudam laba matung ngasi gi khongjang adu loisin ki haide Kukijo council da support toba masing hengalakle Kukijo council la Manipur state ta anobo popular government ama sembagi mayokta laukiba phirep adubu sogatpa organization gi masing noma gi hengalakte haide Kukijo council la Manipur da anobo popular government ama lingna ba BJP central lega hona diba asida Kukijo council gi MLA amadi Kukijo community gi mioi amatana sarugya ba yaroi haina lauduna lakliba sida Kuki Ship Association Technopol District Hill Tribal Council More Molnoi Area Welfare Council Kuki NP Ukrul District Kuki NP Jiribam
Tamenglong amasung none na Kuki NP Manipur amasung Kuki Jo Council na tha asigi nipan da laukiba warep haibadi Manipur da anobo popular government ama semba asida Kuki Jo miyamna support tawroi haibasida sawatkani haina phongdoknarakle hairiba Kuki gi lupsing asina Kuki Jo Council na mamang da laukiba warep haibadi Kuki Jo Council gi miyam maitei community ga khak sat pinaroi haibadu reaffirm tawkibaga loidana Kuki Jo miyamna taliba separate administration with legislature ase hauzik laidiba political social amasung security environment ama puraknaba khongthangne masina taba atai option sing Kuki Jo miyamna khagyaba ngamloi haina phogdokkiba laikhre maramasina central authority na su Kuki Jo miyam gi sentiment asi khangwiduna makhogi oiba union of india ki constitution gi manungda separate administration sembiyo haibani haide lab luraba thadau gi program sandokpa hauragani haide Manipur da thokliba irang asina maram oiraga all india radio impal da thadau lon da sandoklamba program sing lab luraba matungda Prasar Bharti na anoba khongthang amaga loina amuk hana thadau lon da sandokpa program sing miyam taba phangalagani haide Prasar Bharti na lokhaliba anoba khongthang asina Manipur state ta nauna community singi marakta nungsi sanaba porakpa amadi phuruk amaga gi cultural exchange tohanbagi khudongchaba adu nauna amuk phanghanabani haide BJP na popular government sembagi mayon nung anigi marakta ha oirakle Manipur State Center na president rule thamlakiba sahi pharakadawraba numit kharani dangairaba matam asida central BJP lengak na Manipur da anawba popular government ama thamnaba thawrang tawriba sigi mayon ase haujikti nung anigi marakta ha oirakle haina social scientist singna mot pidi Manipur ge oina lejaramba BJP na lusungba popular government matam adugi chief minister oiramba N Biren na resign tawkraba matung Manipur State ta PR thamduna Manipur Assembly ase animated suspension gi makhada lakhibane honglakliba Manipur gi mayona se 2023 gi May 3 dagi haurakkiba irang aduga yamna mari leinaba thodo amane Manipur gi oina maru oiba phurup mari habadi maitai pangal naga amadi Kuki singdagi karakpa MLA singna Manipur Legislative Assembly gi thawai oiduna lakhibane aduba haujikti Kuki Jo phurup singna popular government ama sembada makhoi yauroi haina phongna laurakliba asina takpadi BJP na thawranglakliba Manipur da anawba popular government ama sembagi manglan ase tamlagadra haibagi singnaba lei mamang thakta Kuki Jo MLA tara yauduna mitei MLA singna central government da popular government ama semnabagi wanomba satpa matamda Manipur gi community singdagi karakpa MLA singge amata oiba lengak semningbagi kholaw lawminadriba makhai Manipur da anawba lenga ama semba haibasi oithokloi haina BJP Central lengak kilusingba singna poktak piduna lakhibane Kuki Jo phuruki wakhalon jenglorabadi makoina taliba tokhaiba administration ga loinana legislation yawba Kuki Jo singtagi oiba Indian Constitution ki 6th schedule gi makhada tokhaina lejage haibani masida legal ga oiba wafam sing nainaba taraga su Kuki Jo community haiba phurup ase 1957 dagi hauraga 1974 fawba phurup ase Burma rom dagi sangsalakuna Manipur state ta refugee status piduna India government na paisa thadaduna makhoibu yokhatuna lakhibane lenga kayanaba porakhidre petrol pump sing makhata na thonglon bagi phibam da leire oil pump sing thonglon bagi matang da Manipur lenga ki chief secretary Pudit Kumar Goel na mayai tangol lauduna Manipur petroleum dealer fraternity gi mihusinga warisana bada warichin porakpa ngamkhidre ngasenung tilpung ama tabda chief secretary CAF and PD amadi home secretary yauna babu parada laiba secretariat ta pangthokiba mifamada da dealer singna thamkiba demand singa dukumna khanakhe compensation gi matang da yetna bakhara laibadagi makhata na wari sanaki gane haide amaromda oil pump sing thonglon khibadagi miyamna thau phangdabagi awaba mayok naringai sida mamal helabasu black ta di petrol thau liter amada lupa sama yankhaidagina samaga marfu phawba marang kaina phangle haide quality labor se da larik nam da bagi wakat desam gi thomi singna bosem gi office manu sangsenduna protest tawkhre Board of Secondary Education Manipur gi authority na quality yaudaba se supply tawhalaga larik namhaliba se tokadabani haiba demand tawraduna ngasina mijungba mamangda desam gi president Somorjin alusingba kangbu amana bosem gi office manung da sangsenduna protest tawkhre mahiro singna maduna makhuta play card sing pairaga mathang bosem gi office sangsalakhe mahiro singa duna sangsalakwa matamdu da bosem gi anoba chairman amasung secretary na chingba ama phawba leiba ukhide aduna
maram oiraga matam sangna slogan sing lauduna protest tauki makhoina laukiba slogan sing aduda yaukiba singdi academic session 2026 ki lairik matam sana amadi quality leina mahiroi singda phangangadabani bosem gi substandard oibase scam high level inquiry committee da senaduna thigar hangadabani substandard oibase supply toksinbana matam sana mahiroi singi lairik phongdrabadi masigi texak bosem lengak amani pharmacy na pugadabani substandard oibase supply tawriba farm blacklist tawgadabani scam sida bosem amadi Manipur lengak na tumina lesinba yaningde issue sida education ask ki commissioner na tumina lesinba yaningde desam gi thomi singna ngarang na hanta lairik namliba printing press sing da satuna thijinbada makhoina namlamliba se adu yamna paba quality yaudaba manunga pan phawna uba phangbase oina tawrami haina yamna kandamo on the SARS taukiba laikre tha khragi mamangda su bosem gi hanagi chairman gi deputation loisin handuna hanagi posting da halan khibada su patang sade haina deshamna yamna kanna yetkiba laikhe masigi sumathakta se singna nabagi ayaba pi khraba farm amana singlakpa se law haiba yadabagi mayokta high court of Manipur da farm aduna case thangalakhiba laikhrabani amaso court na mari lenaba singda notice issue tawduna paukhum pirak naba khangan khiba laikhrabani haide petrol pump da bom lang sinbagi thodokta senaba KY care ama phare hare garang nuthil pung mari rom taba matam da kaksing commando unit amasung 46 Assam Rifles ki combined force ki team amana hawkiba January 9 da Bisnupur district ki Moirang thana lekai da leiba MS Ilidas fuel station da bom lam sinbagi thodokta senaba KYKL ki kadar ama kaksing district ki manung sanba komnaw makha leikai area da ki fare haire police ki power hairibana farba mioi adugi mamingna hizam mani chandra sahi kunthra manga apokpa laikhidraba pansamani kawi kaksing district ki waikhong singdong lekai dagi ne KYKL ki active cadre amade farba mioi asigi mathakta wahang pohong sathabada mahak hana KCP taibangan group ki member ama oina pharude madugi matung bel da thoklaga wangu maning sabul dage inaubi koba amagi khuthang da mamang sahi 2025 ki November tha da KYKL da join tauke loina mahak masama January 9 da Bisnupur district ki Moirang thana lekai da leiba MS Ilidas fuel station da wangu dagi inaubi ka loina hand grenade langsin dagi thodok ta hak thengna na senai haina phongdok sai haidi thodo asigi matang da Waikhong police station da case ama rest taukibaga loinana makha taba investigation sathaba hokre hadi Manipur yauna lairaba punkhre gi makha da leiba imungi mahero singda scholarship pi gadawre Manipur yauna lairabagi punkhre gi makha da leiba awanokpo amasung UP gi mahero singi damak merit scholarship thagalaknaba ministry na khangalakre Department of School Education and Literacy Ministry of Education na Uttar Pradesh amadi Manipur yauna awanokpo klamdam pumbada national mission kam merit scholarship scheme thagatnaba awareness drive hodokre ministry na paikhaliba scheme asigi pandamdi mahi tampam sangda manaba anem awang khaidna mahiroi singbu sap manaba maongda yokhatpa class 8 ki thak phawba mahi masing tamlamlaga imung manung gi sel thungi phibam phataba amadi hiram amana maram oiraga mahiroi singna lairik tamba tokhibagi masing hantahanba amasung lairabagi punkhre makha da leiba meritorious mahiroi singbu sel thungi mateng piduna higher secondary gi thak phawba mahi masing makha tana tamhanbada mateng pangna ba khongthang asi lokatpani haire NMMSS ki makhada state amadi union territory level exam dagi khallaba scholarship asibo phangmada matik charaba class 9 tamliba mahiroi singda sahi khudingi scholarship lak ama pigani scholarship asina lenga ki school aided school amasung local body school singda tamliba lairaba punkhre gi makhada leba mahiroi singda sahi da lupali sing taragani thoi pigani hairaba senpham asi tha khudingi lupali sing amamam tangkak naila pigadabani haire Central lengak na Manipur da rules of law ngak na thamba ngamdre haina MP bimol na phongtokre Congress ki Lok Sabha MP angomsa bimol akojam na center da parliba BJP lenga asina Manipur state da rules of law suglai leitabugum thambiri haina mara sikre mana makha taraduna haima tamama da palamba state ki BJP government amasung center da leiriba BJP government asina makogi double standard oiba administration satharambana
Manipur da hojik yamna sathiba irang ase mayoknaribani wafam ase MP na Sagolban Ingudam Lekaida Women and Politics Save the Constitution Save Democracy Save Manipur haiba theme da pangthokiba political conference amada phawdokhibane mahana makha tarduna hai Central BJP government ayaba piduna Manipur state asida buffer zone haina khaidoktuna sing amasung tam anida khaibung tahanbagi moong leiriba silabak thibani masigi sapsaba khudam haibabu mahak masamak ta Bistupur amasung Sursanpur district ki lonabada buffer zone haina thamjinduna security forces singna charan kidaba thodo adumak da khudamne asigomba phiba masida hojuk phawba Central BJP lenga amadi state PR lenga na Manipur da buffer zone leite hana makho pongna lauriba si anga ko phawi nakalamoram da security force na ngak da sing amasung tamga taina bada thamliba buffer zone asida de tampaki metation na satoka sin tawbada apanba piri aduga Kuki zogi miyam amadi makhoigi outfit singna di buffer zone asila thoklan sin tawbada thingba thamde masige khudam haibabu ikoi dina Bisnupur district ki saiton nganu konda Kuki militant singna basing laisilamduna nauna khunda laitana pamayam da hanjilakpa IDP sing da bomgi attack mathang sathaduna aki tujungba phawhale masida security force na karisu haidana leiriba se yamna lebak thiba thong amane haike center amadi state PR lagak na Manipur da buffer zone laina traga laite haibagi sabsaba yenglorga de karam tawna refugee oina leiriba phurup amada makhoigi oiba India manungdagi tokhaiba administration ama pigadoribano haibasi lamdam asige tongan da phurup singna hangnariba wafam oire haina phongdokhe Ramgi wafam mayek ama yahodabana headmistress suspend tawkhre hairi Class 4 ki sahi tangkhai ki examination da English paper da wahang ama sembada U English ki wahi haibasi yahodabadagi Chhattisgarh ki sarkari primary school amagi headmistress tu suspend tawkhre hairi Pause na hai English question paper adugi wahang number amana mon gi hui adugi maming kari kauge haina hangke wahang asigi paukum oina piriba option mari singi manungda amadi Ram haina yauke da sengbodi Ram haiba wahai asi Ramu haigadaba da U haiba wahai asi yahodabadagi Ram haina yauke bane exam adu January gi tang ahum da pangthoke bane thodo asi thokraba matung state legakna mioi magana saba committee ama semduna thodo adugi matang da thijinba hauke amadi committee aduna thang genometer report submit tawrakhe report adugi matungina head mistress adu thabaktagi suspend tawkhe panba yabadi yu haiba wahi asi wahang semba matamda yahodabana hui amabu Hindu singi lairemba oiriba Ram haiba ming asida onthoke masina maram oiraga Vishnu Hindu Parishad amadi Bajrang Dal na achawa irang horakhibani hairi Mizoram da homosexual gi masing hengalakpana HIV thengnabada singnaba ama oire haina MSACS na phongdorakre Mizoram State AIDS Control Society na state asida homosexual men having sex with men MSM gi masing akiba phangna hengalakle masina HIV mayok nabada public health ki oiba achawa singnaba ama oire haina phongdokre MSACS ki official singna phongdorakpagi matungina Mizoram da MSM lising amaga sama subna mga restart tawkhre amasung counseling piri adum oinamok masing asi sahi kudingi hengalakle amasung asengba masing di masidagi yamna hengani panari group asida HIV infection sandokpagi chang hena wangle maramsina asoba singnaba amadi akibagi masak ama oide haina phongdokle identity khangdokpada kiba amasung mayumakai palaba nupi khara yaubana makhoina restart tawba pamde aikhoina makhoibu hiramsigi matangda khanghalabsu restart tawdriba makai treatment piba ngamde haina official singna haire MSM asi Mizoram ki capital oiriba Aizawl khakta natana state asigi khungang sinba thungna lei sahi gi official data gi matungina 1990 dagi Mizoram da mioi lising kuntrahumdoi ga satret marfumato HIV diagnose tawkhre kumja 2025 ki April dagi November tha phawda blood sample la amaga lising ni phumanga chonga kunga manga test tawbadagi anauba infection lising ahumga sani yankhai tare khangdokpa ngamkhe masina positive oiba chang asi sada 2.24 oire sexual transmission na sada 70.04 oidana HIV sandokpagi khwaidagi khongjel yangba oire masigi manungda schedule share town bada sada 27 amasung mamadagi masada sandokpa sada 1.8 yaure laiba adugi health and family welfare minister
Lanren Puina Pongdokiba Mizoram da SIV prevention effort da Laibak ahum subada lairi state asida ART center taramari lairi sahi asida mioi lising taranipan sani kuntrama thoina ART lauduna hangle adubo mioi lising taredrom di SIV positive oire haiba masana khanglabasu ART taudana lairi haike